Anirak India ki Prime Minister Oiram Dr. Manmohan Singh Masagi Anaba Maram Oiraga Ngarang Leikhidre Congress Party ki veteran politician Hanigi Lebak asiki Prime Minister Manmohan Singh Masagi Jai Marifudara Nitoi Sukre Mark Masagi Anaba Maram Oiraga New Delhi ki Amsta Haukiba Numita Leikhidabani Mark na hinglingai matamda Lebak asiki tongan ba Fam Singh Puduna Lamdam asiki damak tabakaya Toramki Mark na ing kumza Listangamaga Chamapan Marifudara Mathoidagi Listangamaga Chamapan Marifudara Taruk Fawa Finance Minister Oiram ki Listangamaga Chamapan Marifudara Nipandagi Listing ani Subna Mari Fawa Rajya Sabha ki Opposition Leader Inkumza Listing ani Subna Mari dagi Listing ani Tara Mari Fawa na India ki Prime Minister Oiram ki bani Mahaki mafam da President Draupadi Murmu Prime Minister Narendra Modi Home Minister Amit Shah amadi Congress Party ki Luchingba Rahul Gandhi yauna atopa Luchingba Singna Aroiba Oina Lei Sukatun Ikai Khumnaba Utki Aroiba Matau Mangam Haying Pangtuklagani Hari Prime Minister na Awaba Fongdukladuna ex Tathagalakpa Post Amada Magna Gujarat ki Chief Minister Oiringai Manmohan Singha Tuina Unaduna Leivak Asigi Maramda Wari Saki Mahaki Ing Tapa Amadi Mahaki Losing Singthaningai Oi Loinana Imung Manungi Awabada Saruk Yari Haiba Wafam Su Fongdurakli Manipur ki Chief Minister N. Birenasu former Prime Minister Dr. Manmohan Singh na Leikhidre awaba fongdurakli Chief Minister na ex Tathagalakpa Post amada Dr. Manmohan leader ama oibada tungi poram khangbada natana Kathokpagal loinana Leivak asigi hotnaramba luchingbani Magna Leikhidre asi Leivak asida mensinba ngamlaroidaba ahangba amani Magna Leikhidre imung manungi awabada saruk yari amadi Leikhidre gi thawaina ingna chikna leiba oiras haina fongdurakli